이봉아, 난 누피도 난 아랑 떠리도 부까리 너봐. 이디네 이 양가해지 난 아랑인 장도 난 짝짝더라 나더라 난 지야오나. 이디네 제 카라와로 하이지네. 이마마 떡인 떡부디 왜라마 마하노 할때 보자 꼭 하우스는 또 뭐라니 하가. 그이 와리는 뭐 사는지 봐. 까리 마뚜가 주간 갖다 떠있네. 아두다 간대. 난 누피 지안 밤대. 아무도 안 보고. 아이보다 더 보가이나. 아, 저거 보고 많이 따서 그러지마. 마 지몽 세기 아고이니는 딱 속도 말이네 이봉아. 까리노 이마. 너 팠다베 와리가 사내이두나. 헤이 까리노 파기 더보니. 파기 더보가 때 야들이 이몽제. 아, 이만 뚜닝이 이마. 까리노 왜 말을 많이 생각내도. 농지주 좀 핸들레가 거리로 하나 바람이도가 박이 좀 더우리 왜 이마나. 아도 까리노 봐. 단 도그러지가 아디 까리노 봐. 이마 따라기 이랑은 뭐 더럽나 봐. 한 노였더니 삥 조이란만이 하봐. 사오르나 봐. 옛날에 떠오르지 우리 거의 다지. 누피는 빠다랑 넘네. 다 뭐라니. 사이 누피 찌라게 돼. 양얘기. 이 누피는 통을 그냥 하우 짜라니. 할로? mày phát bịa ấy là cái đi quá đi rồi sao gì sao thế này hai cái sẽ thành nó hai cái sai cái đồ này kìa 야다위냐 가이로 강대 아 대박이다 뭐 발전래 뭐 발전래 그 맞아 파바 토로는 sai nữa dầu đấy nó bảo tha cái gì 이거 나가 가이로 나가 그노래 왜 안 되고 chia là sao 이 시지가 지가 나 아이는 한근 하이버는 야기로 두두두 얘도가 있어 나한테 와도 꼬토라는 하봐 솔직히네 아이 아코이 때 매명하네 웃게는 칼리네 강브라 아이 누피제 가만히 떠위 뭐지나 거리는 웃게 떠이네 강브라 그대로 봐도 이제 막 나한테 짜인장 누구 아코이 짠나 맞자닝에 아이 좀 맞자닝에 아주 하이패당 하이로 막 액때 이몽이들 로이래 이쇼 옥작 통롱 통진나 마시대 이몽이 로이래 거의 많은 거 성 로이래 난 부살로나 거의 많은 하이래래 아도 젤라지나 달래가 뭐 딸리 거리노 ngang sai đẹp chưa nâng nằm có thằng hải có thể giả rồi coi đi chia là sai ngày sẽ phải giàu ấy 아이는 하이간다나 야다미 아이디 à tôi mà đây nó tàu rồi nó hai bạn à tôi già đấy gì nữa 아이 바샤 바람 무진도 미원도 비토가래 하고 토가래 해봐 nâng đi cái thôi mình bị thôi bạn 얘는 디제기로 하면 아주 젠더 걸 강도는 너무 이거 già đấy à tôi kêu này cái đi bây giờ lấy ra can đôi nữa bút nào khơi đi sẽ là cái ta thâu được lời cái nó sao đó 아이고 난 이제 생각해 봐 hay mà tu à nó khám cái gì dùng cái gì trồng gì à sẽ anh bữa nay ini chia là gì nè hàng cái đấy cái apet pom đấy là cái cái sao đó à chỉ thâu nó chia là cái nó chỉ bữa ini mi imana 난 파기 지나 되고 nó thế hay imana với cái thầy bông rồi nhang nữa mà 파기 오라면 배워 이제 시민이 어떤 하지네 à xem mình này 야 일로 어서 어서 두디 난 가리가 안 도가 이거 하고 나와야 돼 thôi 그리 아이 저 가지고 그리 저기 여기 있어. con đi với mà 거이로. 마삭시 티딱 부딪혀리. 아 소이가 디엄 또 뭐야 오게다. 그리 근데 제 나야 야ambagida 인토라 그래 파레네. 난기 너무 인토라 이제 까리 노이바. 아, 아두네 갈라면. khăng mình nhìn thôi đâu cái à thôi chỉ đâu là đúng chảo nó không biết thế nào rồi mà 하이 피살라 티까리노. 제 난 루홍바 짜오는 홍디 셔프네 용마 모이네 바자라 사나 보건나지. ông tăng hông mà đi này tăng chảo thì không đi làm này hơi tạ chầu cái chút bây giờ nó hông gì được nữa 야를 거. 아이기도 짜오는 홍기도는 죽인들어 야를 능 짜오는 홍배로. 아이기도 거위들로 서로 말지. 오 야리시 이마즈네 너야 니마키 짜오는 로이 홍닝이 पैसा lấy tới tàu đi nè cô 자 다지 사부 소래 con mua ôi tạ chầu với thằng 잠깐만 지고 이때 자 다시 덤을 좀. cô 지부 바틴 기 사이즈 부터리 지부 비에 벌레 하우드라 브로 강대 마 아이주 아좀 알레레부도 누가 해라면 폴리 탐만 좀 하자 강답도다 이제다 한거답도 이제도 오늘 병이 뽀엔 거 sakhi부다 이비는 난 이거 쌍앙 얼마래네. 아이디 쌍옹 나들이 탁대네. ô là tay xe sang ngùng đã tới thắt tầm nhị viêm mà xe sang ngùng cái đó kita luôn đi đâu à chalo trang hồng rồi thì tăng luôn bị độ người ta gì luôn 왜 이제 이런 잖아 kem cái gì cái bắt rồi coi nó ra không nó là bỏ coffee đi nào nó mà cả hai rồi cho chalo mỗi một thằng nó ra thì tổng này à 아이기 좀 풀어보도록. 나 뭔기 좀 까부터로 이놈아 아이
ꯑꯩꯒꯤꯁꯨ ꯀꯣꯐꯤ ꯑꯝꯇ ꯁꯦꯝꯕꯤꯔꯛꯑꯣ ꯑꯣ ꯍꯣꯏ ꯍꯣꯏ ꯁꯦꯝꯃꯛꯑꯒꯦ ꯑꯗꯨꯗ ꯃꯌꯥꯝꯒ ꯂꯩꯃꯤꯟꯅꯔꯝꯃꯣ ꯁꯤꯒꯨꯝꯕ ꯈꯔ ꯇꯧꯕꯩꯅꯦꯕ ꯑꯩꯈꯣꯏ ꯏꯆꯦꯁꯦ ꯏꯁꯧꯁꯦ ꯂꯥꯡꯉꯤꯕꯁꯦ ꯀꯩꯁꯨ ꯂꯩꯕ ꯊꯕꯛꯁꯨ ꯅꯠꯇꯕꯁꯤꯗ ꯃꯧ ꯑꯇꯣꯝꯕꯤꯁꯦ ꯑꯁꯤꯃꯗꯤ ꯐꯈ꯭ꯔꯦ ꯍꯤꯟꯖꯥꯡ ꯑꯁꯦ ꯃꯈꯟ ꯃꯈꯟ ꯊꯣꯡꯉꯤꯕ ꯑꯃꯨꯛ ꯇꯣꯏꯕ 9-9ꯕꯨ ꯁꯨꯏꯅꯦ ꯃꯥꯅ ꯊꯣꯡꯕꯗꯤ ꯃꯧ ꯑꯍꯟꯗꯨꯗꯤ ꯍꯤꯟꯖꯥꯡ 5ꯇꯪ ꯊꯣꯡꯕꯗꯅꯦ ꯏꯁꯧꯁꯦ ꯂꯥꯡꯉꯤꯕ ꯑꯃꯨꯛ ꯇꯣꯏꯕ ꯅꯨꯡꯁꯤꯈ꯭ꯔꯦ ꯑꯇꯣꯝꯕꯤꯁꯤ ꯑꯃꯗꯤ ꯃꯥ ꯀꯩꯗꯧꯔꯦ ꯏꯕꯨꯡꯉꯣ ꯀꯔꯤ ꯍꯥꯏꯅꯤꯡꯉꯤ ꯉꯔꯥꯡ ꯅꯍꯥꯟꯗꯩꯅꯤ ꯑꯩ ꯅꯪꯁꯤ ꯌꯦꯡꯉꯤꯅꯤ ꯀꯔꯤ ꯍꯥꯏꯅꯤꯡꯉꯤ ꯄꯨꯂꯞ ꯍꯥꯏꯌꯨ ꯀꯩꯁꯨ ꯇꯧꯗꯦꯗ ꯏꯃꯥ ꯉꯁꯥꯏ ꯍꯤꯟꯖꯥꯡꯗꯣ ꯍꯥꯎꯕ꯭ꯔꯣ ꯍꯥꯎꯏꯅ ꯃꯧ ꯑꯇꯣꯝꯕꯤꯅ ꯊꯣꯡꯕꯗꯩꯗꯤꯅꯦ ꯍꯤꯟꯖꯥꯡꯒꯁꯦ ꯈꯨꯍꯥꯎ ꯑꯃ ꯇꯧꯏ ꯃꯈꯜꯁꯨꯅꯦ ꯑꯃꯨꯛ ꯇꯣꯏꯕ ꯌꯥꯝꯃꯤꯕ ꯅꯪ ꯅꯨꯄꯤꯗꯤꯅꯦ ꯏꯊꯧ ꯂꯥꯡꯈꯤꯕꯁꯤꯅ ꯑꯗꯣ ꯏꯃꯥ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦꯅ ꯍꯩ ꯉꯔꯥꯡ ꯉꯪꯗꯅ ꯌꯥꯔꯛꯁꯤꯗ ꯉꯪꯗꯅ ꯑꯗꯨꯝ ꯍꯦꯛ ꯂꯩ ꯍꯥꯏꯕ ꯍꯥꯏꯔꯛꯎꯅꯦ ꯄꯨꯂꯞ ꯀꯔꯤꯅꯣ ꯍꯥꯏꯗꯣꯏꯗꯤ ꯌꯦꯡꯅꯤꯡꯗꯕꯅ ꯉꯔꯥꯡ ꯅꯍꯥꯟꯗꯩꯅꯤ ꯃꯆꯤ ꯀꯥꯒ 이마주 크라디 강어만이다. 뭐 또 비주라에 아주디 아코이 한지 그노마 숨 하이마 뭐와 또 밀라에 깨도 할부노 보비요 할부노 뭐 한다 나때 이마 뽀도 서럽부디 숨 허이 동안 좀 짜지라는 숨아 hin장이 좀 나는지 짱으로 하려니 이마드네 꾸이네 뭐지 동안 비자닝바 아다 뭐라지디 누피 그도 비도 오라라라 핵라유 낭디 짤로 포크로에 니데다 삭가도 나띠에 이마 누피는 건 베나띠에 아이나 하이도키고 와 아말레바 아두 ngakte 야드바 아이나네 아코이기 주긴드로제 누피 핵 지라포니 미트네 아코이니 동안 자도이니 아이나 하이도크레바 모온다 아두 와 ngak닝베기네바 plan kia silami jani ne nui dia ha 짜로 짤로 나 삭가도 예닝데 이씨 마뚜 마삭 파자라 니가 나 뽕들어 그서 떠사리 마우이 마고나 제 그도 지엔다 마우도 봐 짤로 예닝데 허그러 hoide i마 이마나주 야라니나 아이 모데 파우 떠무기게 스마 하라오부들 로니 마시디 아한바 동안 자버리니 이마 hin장 하오범 통지 아이 틸라키오레 떠우리지 오니 까야 너는 영어 뭐 이마 때문에 나오지 승아지주 가지고 가고 마다 역설에 떠이제 반지에 이런저런 떠오보내봐 비마 시 파디고 엄청 그러면 맘도 야올라 자세 칼가래 자라봐 떠오제봐 마태가 양바시 등감들에봐 답대주 머루가지 칼가래 없다 cái hao này nó mà 반도 캡게라 머루이도 반게라 마 떠설어봐 인장 마태 홍보지 로셜라는데 반도 뭐 놓고가네 사토하바 떠오제봐 ai đi pan bay về để khuất hai cái gì nữa mà 반도 바이바 누아이트라가네 파디고 그런 만자로 đâu cái hình dạng nó thùng được 인장부디 nga ama 통에 강초에 마 내가 거 엄마 하도 이런 모두가 말이 떠오르제봐 thôi mà là cái đâu nga đâu mà tôm giàu à nga mà tôm giàu đấy tôi có chơi qua 아들이 스푼이네 짱 로이 거는 거. 노래 이마도 능 락거든요. 하라고는 로이랍니. 자쿰제 거의 때문에 빠이리들이 거의 맞에 쿠쿠 감나 시대이다. 아니 이마는 짜리고도 엄청 파서는 통비들어버리는 거. 아이주 흔들긴 능 락거든요. 각장 못 퍼달라버니. 이마. 거리는 놈 빠이리지나. 그러게. 라이코 너희 뭉제야 해와 무슨 말씀 매미야 들어봐 그이노 하영 와이고 스와이 좀 레미네 도이라고. 레미나들이 이모 오는 거 까이 혼토우라고 거리노. 아이 삐엔살래 아이 해봐. 아도보 까이 도르게 해봐. 그리노 하이바니다 마루이 막대지요 아 드라운 쇠바 짜이 보 쇠바 짜이 주마이 쇠이 짜디 모로 막대 타에 아 모로 탁파 사닝데가 아 마이테 모 탁파 사닝이가 아마 더위가 아이 삐엔밤 야고 하시니 아이 낭주니 아이노 아 들어봐. 모로 기대 사라디 마나fu 사푸 락토케 사이 엔지나 쿠카 아이 삐엔 하시니 아니 아이 뭐 사람 ngầm 왜니 이마 호이는 그라 이니가 도우들이 아니 갔다 오셔서 누가 저러기는 아 비마 방이 아 모로 카사나 자니니 하니 아마 이마 방이 그 모로 보시 사시지가 더 보이는 할까니 아이 딸래 하시니 아랑 오이 왜니 미마서 마이 박비 서울리해능지디 이마가 이전거나 그라 짜닝디는 또고도는 뭐 어머니 능주 흥장도 된 그라 롱고도디 그래 이놈들이게 뭐 언니가 비노 이무스 뭐 언니 깜짝 잔다로 이게 이시나 사오리제 말하면 안 되라며 아이가 뭐가 아이 잘라게 마이 박비 능지 찐냥 깔리다 강공 그 이런 거 좀 짜리고 나머냐 아두네 하오 아두 ngaiko 능 우리 플레미오도 또 끼고 또다 예 까리게 소앗방 한테 아두 타오고 잡네 능 타박주 맞다 망함니 능 우리 플레미도 쩔게 작품 거 까리 말려 사이버 들어 선성들 아유 타박 잡아 할라 그래 사이렘도 고도 통이야
ꯑꯁ ꯆꯥꯛꯈꯨꯝ ꯆꯥꯏꯕꯨ ꯀꯩꯗꯧꯒꯦ ꯈꯔ ꯆꯥꯏꯖꯅꯨ ꯁꯦꯜ ꯌꯥꯝ ꯇꯥꯜꯍꯧꯗ ꯌꯥꯗꯕꯅꯦ ꯑꯗꯣ ꯇꯣꯉꯥꯟ ꯆꯥꯕꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯣ ꯅꯨꯡꯉꯥꯏꯔꯕꯅꯤ ꯅꯪ 이마는데 이건데 누피는 간바는 해 우버 부딩기 미건도 로이 담마가 와이 사는 놈 레이럽네 에이 머람데 누피는 가면 아다모라니 이자는 바 한도 야드레 알라이디 람비도 콩을 잡아가지 이까이자드나 가리다 좀 ጸ레이래 아 타오 얌 띵이 가리 잡아다 아주 그라이 누가이노 강데 ꯍꯣꯏ ꯃꯥꯅ ꯏꯆꯥ ꯅꯨꯄꯥ ꯖꯨꯒꯤꯟꯗ꯭ꯔꯣꯗꯤ ꯌꯥꯝ ꯐꯩ ꯃꯧꯁꯨ ꯌꯥꯝ ꯐꯩ ꯃꯅꯤ ꯍꯥꯔꯗꯤ ꯂꯣꯏꯔꯦꯅ ꯄꯨꯡꯂꯣꯏ ꯂꯣꯏꯔꯦ ꯃꯤꯉꯣꯟꯗꯒ ꯑꯩꯈꯣꯏ ꯖꯨꯒꯤꯟꯗ꯭ꯔꯣꯒ ꯏꯅꯥꯎꯅꯨꯄꯤꯒꯁꯤꯅ ꯍꯦꯟꯅ ꯐꯩꯅ ꯊꯥꯒꯠꯂꯤꯕ ꯀꯨꯏꯔꯔꯣꯏ ꯃꯣꯏꯁꯨꯅꯦ ꯋꯥ ꯈꯔ ꯊꯣꯛꯂꯛꯇꯣꯔꯕꯅꯦ ꯌꯦꯡꯉꯣ ꯑꯦ ꯀꯩꯗꯧꯔꯒꯦ ꯍꯥꯏꯁꯦ ꯗꯥꯃꯅꯤꯗꯤ ꯌꯨꯝꯗ ꯄꯥꯛ ꯂꯩꯇꯕꯅꯤꯅ ꯈꯪꯉꯝꯃꯔꯣꯏ ꯏꯅꯥꯎꯅꯨꯄꯤꯁꯦ ꯅꯥꯏꯌꯦꯅ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯁꯨꯔꯦ ꯐꯃꯨꯡꯗ ꯀꯨꯜꯂ ꯂꯩꯔꯤꯁꯦ ꯑꯗꯨꯒꯤ ꯏꯃꯥꯅꯅꯦ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯁꯨꯔꯕꯅꯦ ꯆꯥꯛ ꯊꯣꯡꯒꯠꯂꯛꯏꯁꯦ ꯑꯗꯨꯗꯤ ꯅꯥꯕꯒꯤ ꯏꯃꯥꯅ ꯊꯣꯡꯗ ꯌꯥꯗꯕꯩ ꯊꯣꯡꯕ ꯑꯣꯏꯔꯝꯅꯤ ꯀꯩꯅꯣ ꯗꯥꯃꯅꯤ ꯑꯁꯦ ꯅꯥꯕ ꯅꯠꯇꯦ ꯈꯪꯕ꯭ꯔꯥ ꯅꯥꯁꯟꯅꯩꯅꯦ ꯅꯍꯥꯟ ꯖꯨꯒꯤꯟꯗ꯭ꯔꯣꯗ ꯃꯥꯅ ꯀꯝꯄ꯭ꯂꯦꯟ ꯌꯥꯝ ꯇꯧꯍꯧꯕꯅꯦ ꯏꯟꯖꯥꯡꯗꯣ ꯃꯌꯥꯝ ꯊꯣꯡꯍꯜꯂꯦꯅ ꯑꯗꯨ ꯍꯦꯛ ꯅꯨꯃꯤꯠꯇꯨꯗꯩꯅꯦ ꯀꯨꯜꯂ ꯂꯩꯈ꯭ꯔꯤꯁꯦ ꯑꯣ ꯑꯗꯨꯗꯤ ꯃꯣꯏꯁꯨ ꯂꯣꯏ ꯋꯥꯈꯟ ꯇꯥꯔꯛꯑꯅꯤ ꯑꯗꯨꯅꯦꯕ ꯑꯩꯈꯣꯏ ꯃꯥꯅ ꯑꯩ ꯅꯨꯄꯤ ꯀꯟꯈꯠꯄ ꯍꯦꯛꯇ ꯇꯥꯍꯜꯂꯦꯕ ꯋꯥꯔꯤꯕ ꯅꯨꯄꯤ ꯋꯥꯔꯤꯕ ꯁꯤ ꯆꯥꯛ ꯏꯟꯖꯥꯡ ꯈꯨꯊꯣꯡꯁꯤꯗꯤ ꯑꯗꯨ ꯍꯧꯖꯤꯛ ꯈꯪꯉꯛꯑꯅꯤ ꯌꯥꯏꯁꯦ ꯅꯪ ꯀꯩꯝ ꯈꯜꯂꯨꯔꯅꯨ ꯀꯔꯤꯅꯣ ꯃꯤ ꯑꯇꯩ ꯅꯥꯕꯒ ꯃꯥꯟꯅꯗꯦ ꯃꯤꯁꯨꯅꯦ ꯂꯣꯏ ꯅꯥꯔꯤ ꯉꯥꯛꯇꯅꯤ ꯃꯥꯒꯤꯁꯦ ꯇꯧꯁꯟꯅꯕ ꯌꯥꯝ ꯃꯥꯜꯂꯤ ꯑꯇꯩ ꯂꯩꯔꯤ ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯤ ꯑꯃꯈꯛ ꯌꯥꯎꯕꯁꯤꯁꯨꯅꯦ ꯑꯁꯤꯁꯨ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯕꯒꯁꯦ ꯍꯩꯖꯟꯕ ꯌꯥꯔꯕꯅꯦꯕ ꯍꯥꯏ ꯕꯦꯝꯃ ꯂꯥꯎ ꯆꯥꯛ ꯊꯣꯡꯕ ꯌꯥꯎ ꯂꯥꯎ ꯌꯨꯝꯁꯦ ꯌꯨꯝ ꯑꯣꯏꯅ ꯄꯥꯟꯈ꯭ꯔꯦ ꯅꯪꯁꯨ ꯏꯁꯦ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯕꯒꯁꯦ ꯈꯔ ꯍꯩꯖꯟꯕ ꯀꯩꯗꯧꯒꯦꯕ ꯅꯪ ꯍꯥ ꯀꯦꯁꯟꯅꯗꯅ ꯑꯗꯨꯝ ꯂꯩꯌꯦꯕ ꯁꯤ ꯄꯥꯠꯂꯦꯒ ꯁꯤ ꯇꯧꯋꯦꯒ ꯍꯦ ꯍꯩꯖꯜꯂꯨ ꯅꯋꯥ ꯈꯣꯏꯅꯤꯗꯤ ꯈꯪꯉꯤꯅꯦ ꯅꯪ ꯍꯥ ꯏꯟꯖꯥꯡ ꯊꯣꯡꯅꯤ ꯆꯥꯛ ꯏꯟꯖꯥꯡ ꯊꯣꯡꯅꯤꯗꯤ ꯈꯪꯗꯦꯕ ꯁꯦ ꯇꯝꯖꯜꯂꯨ ꯌꯥꯝ ꯊꯨꯅ ꯀꯩꯅꯣ ꯏꯅꯝꯃꯣꯏ ꯂꯩꯁꯤꯗꯤ ꯑꯩꯅ ꯀꯩꯗꯧ ꯊꯣꯡꯗꯣꯏꯅꯣ ꯍꯩ ꯅꯅꯝꯃꯁꯦ ꯅꯥꯁꯟꯅꯗꯅ ꯅꯥꯗꯩ ꯂꯩꯔꯤꯁꯦ ꯎꯔꯦꯗꯅ ꯁꯦ ꯅꯕꯨꯡ ꯑꯍꯟꯁꯤꯁꯨ ꯇꯣꯉꯥꯟ ꯆꯥꯔꯦꯗꯅ ꯅꯕꯨꯡ ꯑꯇꯣꯝꯕꯁꯨ ꯇꯣꯉꯥꯟ ꯄꯤꯖꯔꯅꯤ 이반이 ꯑꯃꯇꯣꯉꯥꯟ ꯆꯥꯗꯣꯔꯕ ꯈꯪꯉꯕ ꯑꯗꯨꯅ ꯍꯩꯖꯜꯂꯨ ꯍꯥꯏꯔꯤꯁꯤꯅꯤ ꯋꯥꯔꯤꯁꯦ ꯈꯔꯗꯤ ꯇꯥꯆꯧ ꯉꯁꯤꯗꯤ ꯊꯕꯛ ꯉꯟꯅ ꯍꯜꯂꯛꯑꯃꯤꯅ ꯉꯁꯤꯗꯤ ꯉꯜꯂꯦ ꯑꯣ ꯆꯥꯛ ꯂꯣꯏꯔꯕ ꯇꯥꯆꯧ ꯍꯣꯏꯗꯤ ꯂꯣꯏꯔꯦ ꯀꯔꯤꯅꯣ ꯁꯤꯁꯨ ꯑꯩꯈꯣꯏ ꯃꯥꯅ ꯑꯃꯨꯛ ꯊꯣꯡꯉꯝꯃꯤꯁꯤꯅ ꯏꯃꯥ ꯃꯧꯗꯤ ꯑꯁꯤ ꯇꯨꯝꯗꯅ ꯂꯩꯔꯤꯁꯤ ꯑꯃꯨꯛ ꯀꯣꯠꯁꯦ ꯄꯥꯛꯄꯤ ꯆꯥꯛ ꯏꯟꯖꯥꯡꯁꯤ ꯏꯃꯥꯅ ꯑꯗꯨꯝ ꯊꯣꯡ ꯂꯩꯔꯦ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯆꯥꯛ ꯏꯟꯖꯥꯡꯁꯦ ꯏꯃꯥꯅ ꯑꯗꯨꯝ ꯊꯣꯡꯉ ꯂꯩꯔ ꯃꯥꯜꯂꯦ ꯍꯟꯗꯛꯁꯦ ꯈꯨ ꯀꯥꯝ ꯂꯩꯍꯧꯔꯤ ꯌꯦꯡꯉꯣ ꯏꯃꯥꯁꯦ ꯀꯔꯤ ꯇꯧꯔꯒꯦ ꯍꯥꯏꯕꯅꯦꯕ ꯅꯪꯕꯣ ꯀꯣꯛꯁꯤ ꯍꯥꯏꯁꯦ ꯀꯅꯥꯗꯅꯣ ꯍꯥ ꯅꯪ ꯀꯣꯛꯇꯣ ꯆꯤꯛꯑꯁꯨ ꯆꯥꯛ ꯏꯟꯖꯥꯡ ꯈꯔ ꯊꯣꯡꯕꯐꯥꯎꯗꯤ ꯌꯥꯎꯕ ꯉꯝꯃꯝꯅꯤꯗꯅ ꯉꯝꯗ꯭ꯔꯗꯤ ꯉꯝꯗ꯭ꯔꯦ ꯑꯁ ꯏꯇꯩꯃꯩ ꯃꯃꯥꯡꯗ ꯏꯀꯥꯏꯕ ꯂꯣꯏꯔꯦꯍꯦ ꯑꯩꯗꯤ ꯍꯥꯎꯔꯦ ꯆꯥꯛꯇꯣ ꯃꯤꯅ ꯊꯣꯡꯕꯁꯤꯅꯕꯨ 이하ꯎ ꯍꯦꯛ ꯍꯥꯎꯏ ꯇꯧꯔꯤꯁꯦ ꯁꯦ 이런ꯕꯁꯦ ꯊꯝꯖꯜꯂꯨ ꯑꯔꯦꯝꯕꯁꯦ ꯑꯩꯅ ꯅꯍꯥꯟꯈꯩ ꯆꯥꯔꯨꯗ꯭ꯔꯤꯁꯤꯗꯤ ꯐꯅꯕꯨ ꯍꯥꯎ ꯂꯩꯔꯝꯃꯤ ꯄꯥꯟ 이런ꯕꯁꯤꯗꯤ 이ꯕꯦꯝꯃ ꯍꯥꯎꯕ꯭ꯔꯥ ꯀꯔꯤꯅꯣ ꯈꯣꯏ ꯃꯥ ꯉꯥꯡꯅꯩꯁꯤꯕꯣ ꯀꯃꯥꯏꯅ ꯄꯥꯟ ꯏꯔꯣꯝꯕ ꯆꯥꯗꯗꯥꯏꯅꯦ ꯄꯥꯟ ꯏꯔꯣꯝꯕ ꯆꯥꯏ ꯍꯥꯏ ꯅꯠꯇ꯭ꯔꯣ ꯃꯣꯏꯅꯤ ꯍꯥꯏꯅꯩꯁꯤꯕꯣ ꯑꯩꯈꯣꯏ ꯏꯕꯦꯝꯃꯅ ꯄꯥꯟ ꯏꯔꯣꯟꯅꯤꯅ ꯇꯧꯍꯧꯕꯅꯦ ꯉꯁꯥꯏ ꯄꯥꯟ 이ꯔꯣꯝꯕ ꯆꯥꯕ ꯍꯥꯏꯁꯤꯕꯣ ꯀꯩ ꯏꯟꯖꯥꯡꯅꯣ 이마 하오니고 ꯑꯩꯈꯣꯏꯁꯨ ꯈꯤꯇ ꯆꯥꯒꯦ ꯁꯤ ꯊꯝꯖꯜꯂꯨꯁꯤ ꯑꯝꯇ ꯄꯥꯟ 이ꯔꯣꯝꯕ ꯅꯠꯇ꯭ꯔꯣ ꯁꯤꯕꯣ 이마는 ꯄꯥꯟ 이ꯔꯣꯝꯕ ꯆꯥꯗꯗꯥꯏꯅꯦ ꯑꯣ ꯅꯆꯟꯅꯨꯄꯤꯅ ꯊꯣꯡꯉꯦ ꯑꯗꯨꯗ ꯆꯥꯔꯦ ꯍꯥꯎꯋꯦ ꯕꯦꯝꯃ ꯅꯪꯁꯨ ꯄꯥꯟ ꯄꯥꯏꯕꯗ ꯑꯦꯂꯔꯖꯤ ꯇꯧꯋꯦꯒ ꯍꯥꯏꯒꯤꯗꯥꯏꯅꯦ ꯈꯪꯗꯦ ꯐꯈ꯭ꯔꯦ ꯅꯪ ꯅꯆꯟꯅꯨꯄꯤꯅꯅꯦ 이런ꯖꯜꯂꯝꯃꯤ ꯑꯇꯩ ꯑꯃꯠꯇꯁꯨ ꯊꯣꯡꯉꯝꯗ꯭ꯔꯕ ꯑꯗꯨꯗ ꯍꯦꯛ ꯆꯥꯔꯕ ꯍꯥꯎꯏꯅꯦ ꯍꯦꯛ ꯐꯅ ꯑꯗꯨꯝ ꯏꯃꯥ ꯑꯩꯈꯣꯏ ꯏꯕꯦꯝꯃꯅ ꯏꯟꯖꯥꯡ ꯃꯊꯦꯜ ꯃꯌꯥꯝ ꯊꯣꯡꯕꯤꯌꯨ ꯌꯥꯗ꯭ꯔꯕꯣ 이ꯕꯦꯝꯃ ꯅꯆꯟꯅꯨꯄꯤꯁꯦ ꯃꯎꯟꯒ ꯂꯦꯡꯉꯨ ꯌꯥꯗꯦ ꯇꯟꯕꯅ ꯑꯃꯨꯛꯇꯣꯏꯕ ꯑꯗꯣ ꯑꯩꯈꯣꯏꯕꯨ ꯄꯨꯟꯅ ꯆꯥꯔꯁꯤꯔꯣ ꯍꯤꯟꯖꯥꯡ ꯃꯌꯥꯝ ꯊꯣꯡꯉꯒ ꯍꯥꯏꯔꯔꯣꯏ ꯑꯃ ꯊꯣꯡꯕꯅ ꯑꯗꯨꯝ ꯌꯥꯔꯦ 이ꯕꯦꯝꯃ ꯑꯗꯨꯅꯤ ꯇꯣꯀꯤ ꯇꯣꯀꯥ ꯊꯤꯅꯔꯔꯣꯏꯁꯦ ꯑꯃꯠꯇ ꯅꯠꯇꯦ ꯏꯃꯥ ꯍꯤꯟꯖꯥꯡꯒꯤꯗꯤ ꯑꯅꯤꯐꯧ ꯄꯤꯔꯝꯁꯨ ꯉꯝꯅꯤꯅ ꯀꯣ ꯁꯨꯃꯥꯏꯅꯕꯨ ꯌꯥꯅꯔꯗꯤ ꯊꯣꯡꯕꯤꯒꯦ ꯀꯩꯅꯣ ꯍꯣꯏ 이ꯕꯦꯝꯃ 이마 ꯍꯣꯏꯅꯅꯦ ꯇꯣꯉꯥꯟꯅ ꯆꯥꯅꯤꯡꯕ ꯂꯩꯔꯁꯨꯅꯦ 이마 ꯍꯣꯏꯁꯨ ꯌꯥꯎꯁꯜꯂꯒ ꯍꯦꯛꯇ ꯊꯣꯡꯃꯤꯟꯅꯔꯁꯤ ꯑꯗꯨꯏꯗꯤ ꯑꯩꯁꯨ ꯅꯥꯕ ꯐꯔꯦ ꯏꯃꯥ ꯆꯤꯡꯉꯥꯔꯦꯜ ꯇꯦꯖꯄꯨꯔꯗ ꯍꯟꯗꯛ ꯄꯥꯡꯊꯣꯛꯈꯤꯕ ꯔꯨꯔꯦꯜ ꯔꯨꯠꯁ ꯃꯥꯔꯀꯦꯠ ꯑꯗꯣ ꯃꯌꯥꯝꯅ ꯁꯔꯨꯛ ꯌꯥꯕꯤꯕꯗꯒꯤ ꯃꯥꯏ ꯄꯥꯛꯅ ꯄꯥꯡꯊꯣꯛꯄ ꯉꯝꯖꯈ꯭ꯔꯦ ꯁꯤ ꯊꯥ ꯈꯨꯗꯤꯡꯒꯤ ꯃꯐꯝꯁꯤꯗ ꯑꯗꯨꯝ ꯄꯥꯡꯊꯣꯛꯇꯣꯏꯅꯦ ꯑꯗꯨꯒ ꯃꯐꯝꯁꯤꯗ ꯍꯟꯗꯛ ꯁꯦꯜꯁ ꯇꯧꯕ ꯉꯝꯈꯤꯕꯗꯣ ꯃꯌꯥꯝꯗ ꯑꯃꯨꯛꯇꯪ ꯈꯪꯍꯟꯖꯔꯛꯀꯦ ꯃꯥꯔꯀꯦꯠ ꯑꯁꯤꯗ ꯄꯨꯟꯅ ₹63,00,000ꯀ ꯂꯨꯄꯥ 13 ꯁꯦꯜꯁ ꯇꯧꯕ ꯉꯝꯈꯤ ꯑꯗꯨꯅ ꯃꯌꯥꯝ ꯃꯊꯪꯒꯤ ꯊꯥꯗꯁꯨ ꯑꯩꯈꯣꯏ ꯄꯨꯟꯅ ꯑꯃꯨꯛ ꯁꯔꯨꯛ ꯌꯥꯃꯤꯟꯅꯁꯦ ꯑꯗꯨꯒ ꯃꯃꯤꯒꯤ ꯂꯥꯏꯔꯦꯝꯕꯤ 2
ꯍꯥꯏꯔꯤꯕ ꯐꯤꯜꯝ ꯑꯁꯤ ꯆꯦꯔꯤꯇꯤ ꯁꯣ ꯑꯣꯏꯅ ꯂꯥꯛꯂꯤꯕ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯌꯥꯏꯉꯪꯄꯣꯛꯄꯤ ꯅꯨꯄꯤ ꯂꯝꯖꯤꯡ ꯂꯨꯞꯅ ꯌꯥꯏꯉꯪꯄꯣꯛꯄꯤ ꯄ꯭ꯂꯦꯒ꯭ꯔꯥꯎꯟꯗ ꯁꯤꯡꯖ ꯂꯥꯡꯖꯗꯨꯅ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯀꯥꯞꯆꯔꯒꯅꯤ ꯑꯗꯨꯒ ꯇꯤꯀꯦꯠꯀꯤ ꯃꯃꯜꯅ VIPꯗ ꯂꯨꯄꯥ 100 ꯑꯗꯨꯒ ꯅꯣꯔꯃꯦꯜꯗ ꯂꯨꯄꯥ 50 ꯖꯨꯒꯤꯟꯗ꯭ꯔꯣ ꯌꯥꯔꯣꯏ ꯅꯪ ꯆꯥꯎꯅ ꯍꯣꯡꯕ ꯌꯥꯔꯣꯏ ꯑꯩ ꯇꯥꯏꯞꯇ ꯈꯧꯌꯩꯗ ꯂꯣꯏꯁꯜꯂꯣ ꯃꯥꯏꯁꯦ ꯀꯔꯤꯅꯣ ꯅꯪ ꯇꯧꯔꯤꯁꯦ ꯀꯩꯅꯣ ꯆꯥ ꯊꯛꯅꯔꯕꯣ ꯑꯩ ꯀꯣꯐꯤꯗꯤ ꯑꯣ ꯅꯅꯝꯃꯗ ꯍꯥꯏꯔꯨꯔꯣ ꯆꯠꯂꯣ ꯆꯥꯎ ꯅꯤꯡꯁꯤꯡꯈꯤꯕꯅꯤ ꯅꯅꯝꯃꯗ ꯀꯣꯐꯤ ꯁꯦꯝꯃꯣ ꯍꯥꯏꯌꯣ ꯆꯠꯂꯣ ꯀꯔꯤꯅꯣ ꯑꯗꯨ ꯆꯥꯈꯤꯕ ꯀꯅꯥ ꯍꯥꯏꯕꯁꯤꯕꯣ ꯃꯥꯏ ꯗꯥꯏꯂꯣꯛ ꯍꯥꯏꯒꯦ ꯀꯣ ꯄꯥꯟꯁꯦ ꯄꯥꯟꯁꯦ ꯃꯜꯂꯛꯑꯣ ꯏꯟꯖꯥꯡ ꯑꯃ ꯈꯦꯠꯂꯛꯑꯣ ꯃꯔꯣꯏꯗꯣ ꯑꯃꯨꯛ ꯈꯦꯠꯂꯛꯑꯣ ꯌꯥꯔꯦꯀꯣ 1 2 go ꯗꯥꯃꯅꯤ ꯅꯪ ꯈꯪꯅ ꯇꯧꯏꯅꯤ 1 2 go ꯑꯗꯨ ꯍꯥꯏꯔ ꯀꯩꯅꯣ ꯗꯥꯃꯅꯤ ꯅꯪ ꯈꯪꯗ ꯇꯩꯅꯤ ꯑꯁꯦ ꯅꯥꯕ ꯃꯥꯟꯗꯦ ꯅꯥꯁꯟꯅꯕꯅꯦ ꯑꯩ ꯈꯪꯉꯦꯕ 1 2 go ꯗꯥꯃꯅꯤ ꯅꯪ ꯈꯪꯗ ꯇꯩꯅꯦ ꯑꯁꯦ ꯅꯥꯁꯟꯅꯩꯅꯦ ꯅꯥꯁꯟꯅꯩꯅꯦ 2 action ꯌꯦ ꯂꯥꯜꯂꯦ ꯆꯃꯤꯅꯥꯅ ꯇꯤꯔꯦꯡ ꯆꯠꯂꯤꯅꯦ ꯁꯦ ꯌꯥꯔꯕ 1 2 action ꯑꯗꯨꯏꯗꯤ ꯑꯩꯁꯨ ꯍꯥꯏꯔꯛꯀꯦ ꯍꯥꯏꯕ ꯆꯥꯟꯅꯅ ꯔꯤꯑꯦꯛ ꯇꯧꯔꯣ ꯍꯥꯏꯕ 1 2 go ꯑꯗꯨꯏꯗꯤ ꯑꯩꯁꯨ ꯅꯥꯕ ꯐꯔꯦ ꯏꯃꯥ ꯍꯥ